आकाशवाणी इम्फाल ngangbam nganthoi pau pajari ahanbada maruiba pau security force na raja sigi singam sung tampaki mafam singda thiba humbagi thabuk sathabada lalhauba amadi kusukhulai kyamarum phaгаtle India Meteorological Department Imphal Center na hairi raja sigi jila nipanda ngasi mayai oirapkana nongchugani amasung kendragi mantri Prahlad Joshi na hairi sarkar na paikhaliba yaifa thorang singi matengna leba asigi lairiba miyoi koti 16 lomgi phibam phagarhanba ngamle Security Force na raja sigi singam sung tampaki tongan ba mafam singda thiba humbagi thabak sathabada kusukhulai kya leptana phagatli Manipur Police Control Room na thokpa cherol amada hai haukiba pungkun mari da raja sida pamdaba thodok sing thokibagi paw leite Security Force na lokhalakpa chaksil tharangi saruk ama oina Imphal West Jilla gi Kangsup Kharangi akoiba mafam sing Porom singda thiba humbagi thabak sathabada kusukhulai kya marum phagatki phagalaba khulai sing aduda 303 rifle ama magazine loina ba 9mm carbine ama single barrel nongmai ani magazine yawba pistol mari pipe bomb ani smoke grenade ama yawna polam kya phagatki police ki pawsina makhata na hai intelligence tagi phangba pawgi matung inangarang Imphal West ki manung chanba sagolban moirang hanubada thibombagi thabuk sathabada aina thingkhraba lalhulup KCP gi miyo ema masagi yumdagi fare security force na tha sigi kunidoi dasu Thaubal Jilla ki Kiam Sifai khong ahanbida thibombagi thabuk sathabada KCP gi miyo ema suphagat pangamki faraba miyo edu Imphal East Jilla gi huikap makhale kaidagini Nakal amaromda Thaubal District Police ki apunba kangbu amana Lilong Arapti lamkhaida sarok sing check tawbagi thabuk sathabada WY tablet kilogram ahum hena phagatle phagalaba polam sing asi alto car amada puduna lakhibani adum oinamak numidangi matam oibana gari adubu thawrakiba miyo adu nanthokpana senki thawdo asigi matangda police na NDPS ki makhada FIR ama lokhatle hairi Imphal iski kaikhu maning likaida masagi sahi nifu mari surabi nupi ama halambagi thawdokta chenabani haiba mapuroiba police na fare mihat adu da sizinaba khulai so police na phagat pangamle makhata na thijinbagi thabak sathari haina police ki pauna hairi Mitai Irol Iek loina silon apunba lob milal kanglei pakna sahi khudingi pangthokpagum sahi asigi oina su 18 rak suba oina mahiroi singi mitai meyek sangdamnaba pangthoklagani haina milalgi serol amana khanghalli serol sina hai sangdamnaba si sahi asigi oina lakliba August 3 da pangthoknaba ngarang lup asigi mayai loisangda mifama ma pangthokre sahi asigi oina sangdamnaba asi kanglup 10 thongna khaidoktuna pangthokani Raja sida ngarang miyoi 12 nauna COVID-19 positive oiba thengnare Haksel Vibhag ki cherol amada hai ngarang punna miyoi nifuma thoi test tawbugi manungda miyoi 12 positive oikhibani positive oibagi sang sada 38.8 ni apunba positive case 159 sukre masigi manungda miyoi 10 naba phagalakre hojik active case 159 leiri India Meteorological Department Imphal Center na piba nongjunungsagi pauna hai Raja sigi tongan bajila nipanda ngasi may oirapkana nongchugani haina yellow alert laukthokra bajila sing adudi Tamenglong Senapati Kangpokpi Ukhrul Kamjong Jiribam None amasung Ferjol ni lakliba numit inidana Raja sigi jila tarukta may oirapachang yawna nongtagani hairi tabiriba pawase Akashvani Imphal dagini Kendragi Consumer Affairs Food and Public Distribution Mantri Prahlad Joshi na hairi Pradhan Mantri Narendra Modi Sarkar na paikhaliba tongan ba yaifa tharang singi matengna leba asigi lairaba miyoi koti 16 lomgi phibam phagarhanba ngamle Bihar gi Khagaria da ngarang pangthokpa thoram amada Sri Joshi na hai NDA Sarkar gi matamda thausil thorang kya ningthina paikhatpadagi aphaba mahai kya uba ngamle mangna hai Pradhan Mantri Kisan Samman Yojana gi makhada beneficiary singi account ta Lupa koti lak marifugi senpam phanghankhre mantri nangrang jila adugi pasra hada lupa koti samayang khaisang na nauna saba state of the art silo warehouse amasanga khi Uparashtrapati Jagdeep Dhankar na hairi malemda hojik oiriba sarang na bafibam ase Bharat kumba santi pamjaba lebak singi oina di yamna nungnang ngai oiba amani New Delhi dangarang pangthokpa tharom amada wangang buda Sri Dhankar na hai mamangai gi wakhalon gi matung ina Bharat na malemda nuksi chanaba purakna ba hona duna lakli
उपराष्ट्रपतिना हाई लेबा असिगी वाखलोन असि मालेमगी हौजिक ओइरिबा फिबम असिदा लेबा खुदिमुक्ता संदोकपा तंगाई फदे अमसुंग मसिगिदमक भारतना लेप्पा लेतना होनाखिगनी। गुजरात, पंजाब, केरला अमसुंग नोक्सु बेंगोलगी विधानसभा केंद्र मंगागी हंदक पांगथोखिबा मरकी मिखलगी फॉल इलेक्शन कमीशन लाउथोखरे। आम आदमी पार्टी न सीट अनि, बीजेपी, कांग्रेस अमसुंग तृणमूल कांग्रेस न सीट अमममदा माई पाकले। गुजरात की कादी विधानसभा केंद्र बीजेपी की राजेंद्र कुमार धनेश्वर चाबरा न माई पाकले। अदुगा विसाबादर विधानसभा केंद्र आम आदमी पार्टी की गोपाल इटालिया माई पाकले। पंजाब की लुधियाना वेस्ट विधानसभा केंद्र एएपी की मिनेप संजीव अरोरा न फंगले। केरला की नीलमपुर विधानसभा केंद्र कांग्रेस की आर्यादन सौकत न फंगले। नोंगचो बेंगोल की कालीगंज विधानसभा केंद्र तृणमूल कांग्रेस की अलीफा अहमद माई पाकले। गृह मंत्री अमित शाह की नुमित निनी की छत्तीसगढ़ खोंसत की मनुंग चना ngarang रायपुर लेरिबा बॉर्डर सिक्योरिटी फोर्स बीएसएफ पर्सनल सिंग उनखरे। मसीगी मांगोइनना गृह मंत्री ना माओइस्ट की अटैक लेखिद्रबा एडिशनल एसपी आकाश राव गिरी पुंजेगी इमुंग मनुंग उनदुना अवाब फोंदोखी। खोंसत अदुदा गृह मंत्री अमित शाह ना हाई लेबा की दमक थवाइन पोंथा पीखरबा भारत लानमी सिंगी इमुंग मनुंगदा सरकारना अंगंबा मतेंग पांगनी। गृह मंत्री की खोंसत अदुदा छत्तीसगढ़ की मुख्यमंत्री विष्णु दियो साई अमसुंग राज्य की गृह मंत्री विजय शर्मा सुसरुक याखी। ngasi phongba pause singi maroiba pausingi damak hauzik Mangsatabam Premananda leire Premananda Thagatsari Nganthoi Any Cookie Tribe ST list gi lauthokpagi matangda thadau NP amasung Maite Alliance na Union Minister da taksin kiba amasung ansamna sarkar gi loisang sing thingjinbagi pauna ngasi phongba pause singi maroiba pausing oidi Any Cookie Tribe ST list gi lauthoknaba Union Minister da thadau NP amasung Maite Alliance na taksin kibagi pawase Sangai Express Manipuri amasung English edition pongna from People's Chronicle Manipur Mail Narogi Thaudang amasung Hills Hornbill Express da ahanba amasung anishuba headline tawduna phongli Flyover makhada has been ole Imphal masak thialle haksel dasu akaiba oil le haiba pauna Sangai Express Manipuri amasung English edition da ahanba amadi anishuba headline tawri Ansamna naga area da officing thingjen ba hokre haiba pawasi Hills Hornbill Express amasung Ganfu Mail da ahanba headline tawri Pawase ayama pawse singdasu ahanba lamai da phongba thengnari Ansam gi khongjang haukibagi pawga loinana Senapati gi Mini Secretariat thabak chap lefan gre haina huyanan pawda anishuba headline tawri Pongna famda Imphal manung da lairiba lambi gi pothole sing mensindrabadi mishimina thopana halani haina ahanba headline tawri Security Force na ngakhal laga law khoikre haiba paw amasu pawje sig ahanba lamai da phongli COVID positive oiba hengalagli ba si laksinaba data da yumpham oiduna athingba sing thamba mathau tare haina anchor kalam da phongli People's Chronicle da ayadapan laitana chathok sasin tawba yanaba khongthang laukhatpana santi gi lambi oigani haiba Congress ki wafam anishu headline tawri Pawasi Narol gi Thaudang Ganfu Mail Hills Hornbill Express amasung Sangai Express English tasu ahan lamai da phongli Huyalan pawda Nagaland gi Fesamada NH2 gi lambi matek ama namthaduna tatkhre haiba pawga loinana nongju tha loidri fawbadi semjin bangamgani thajadre khara thuna semjin binaba governor na taksin biyo haiba MDA gi wafam ahan headline tawri Naharol gi Thaudang da Manipur balance na lamdam masida awaba mayok na ringai ecological kaitharak padagi thokpa isingi chawna amuke hen awaba piri haina ahan headline tawri Tamenglong Times ta None jila gi nungba da Dharti aba janjatiya utkars abhiyan campaign pangthokibagi pawna ahan headline tawri Nganthoi Thagatsari Premananda Aroibada maroiba paw amuhanna Security Force na Raija sigi singam sung tampaki mafam singda thiba humbagi thabak sathabada lalhauba amadi kusu khulai kya marum phagatle India Meteorological Department Imphal Center na hairi Raija sigi jila nipan dang asi mayai oirap kana nong chugani amasung Kendra gi Mantri Prahlad Joshi na hairi sarkar na paikhaliba yaifa thorang singi matengna leba asigi lairaba miyoi koti 13 lom gi phibam phagathanba ngamle paw loijare